Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau. National Eligibility Cum Entrance Test NEET UG 2025 ngasi nungtil pangthoklagani. Parikya asi Imphal East amasung Imphal West asu punna center 19 da pangthokani. Amuktang sisinaraga huntokpa plastic ki polamsing sisinabadagi matangda miyam punna khangminabagi khongjang leptana chathari ahanba World Audio Visual Entertainment Summit 2025 ngasi Mumbai da loisilagani amasung Mapal Thauram Mantri Dr. A.J. Shankar amasung Russia gi maka phammanaba Sergei Lavrov ka Pahalgam terrorist attack ki matangda wafam kaya khanakre. Laibagasi tungan-tungan ba center 5,000 henba amadi mapalamgi sahar 16 da ngasi National Eligibility Cum Entrance Test NEET UG 2025 pangthokani. Parikya asibu siliba National Testing Agency NTA na sirulamada hai parikya si ningthina amadi asoengam yangdona pangthoknabagi damak mapung phana sem sare. Ngasi nungthil pung 2 dagi hauraga pung 5 phawo pangthokadaba parikya asigi damak punna mahiroi lakh Kunitoi lising humbutra henbana register tawraki parikya asigi mock drill su ngarang center kudumakta mai pakna pangthokre. NEET UG 2025 gi parikya Imphal East Zilla gi parikya center Mari da pangthokani Imphal West Zilla dana parikya center 13 da pangthokani. Parka niyom chumnamadi asoyangam yaudana pangthoknabagi damak center sing asigi akoibada cheksil tawrang sing lokhatli. Amuktang sizinaraga hundokpa plastic ki polam sing sizinadabagi matangda miyam punna khangminanabagi chatharakpa khongjangi sarukama oina ngasi Imphal East ki lamlong kaithelda drive ama pangthokre. Thormadu Directorate of Environment and Climate Change Manipur Pollution Control Board amasung Self-Help Group Kangleipak Women Multipurpose Cooperative Society Limited na punna sinbani. Thormadu ki sarukama oina Self-Help Group sing na saba pigi khawsing miyam da yenthoki. Drive asi hanana Imphal East ki wangkai andro parking bazar Kongba Bazar amasung Singzamai Bazar da su pangthokre. Thormaduga mari lainana Directorate of Environment and Climate Change ki Program Officer Dr. Mohammad Habibullah Khan hai. Single use plastic asi haukiba March ki tang kunmathoi da Manipur ki Chief Secretary na preside tawrga phamkiba meeting gi makha tarapoina akoina single use plastic asi Manipur da July 1 2022 dagi sanakhraba Manipur plastic policy asi fully implement tawnaba stakeholder singda pautak pibagi matungina drive asi district level da adagi municipal council level da chathaduna lagli aduga akoi market ta target tawbasina akoi handa kisina ahumlak subani aduga ngasi ahumlak suboina khurai lamlong ke thela sida akoi gi self help group Kangleipak Multipurpose Cooperative Society Limited MSRLM gi makha da leiba amadi Manipur Pollution Control Board amadi Directorate of Environment and Climate Change na sillaga nasugumba commuter sing pol leiba laiba meyamasna purapa plastic khaw amadi yoliba meyam sing sida yumda sina dadana leiraba phi singna self help group singna puthokpa phi gi khaw ase free de phanganbani. Assam Rifles na thasigi anida Tengnopal jilagi Kwathakulda lemna layingbagi kem ama pangthokre. Kem aduda Assam Rifles ki medical staff singna khuladugi miyoi humudra taruklom layingbaga loinana hidak langtaksu yenthoke. Kem adugi sarukama oina layekpa sangdamnaba yauna football amasung volleyball gi barumapang oibasigi match ama pangthoke. Amaromda Assam Rifles na sinduna thasigi anida Sandel jilagi Modi Kulda thabaktagi potharaba personal singi OPD service ama hangdokre. Hawdokpagi thawramaduda ex-servicemen welfare association gi member sing khulgi luchingba sing amasung veteran personnel nipurom saruk yaki haire. Ahanba World Audio Visual Entertainment Summit 2025 ngasi Mumbai da losilagani. Summit asigi ngasi aroiba numitta filmmaking gi master class sing pangthokpaga loinana tongan manat ki thawram sing utkani. Haukiba sagolcha numitagi hauraga numit marini chumna chatharakpa summit asi Pradhan Mantri Narendra Modi na hudokibani. Connecting Creators, Connecting Countries haiba hiramda pangthokliba summit asi Bharatpu media, entertainment amasung digital gi lamda malemgi hap ama ohnaba pandam thamli. Summit asida lebak marputra henbagi delegate lising tara hena saruk yari. Summit asigi sarugama oina webs bazar mai pangna lushinkre. Maduda film, music, radio,
VFX amasung animation gi lamda punna koti sanipan henbagi business transaction tauki thormaduda buyer seller market ta B2B mifam lising ahum hena pangthokhibaga loinana lupa koti changa henbagi senpam khonggot pangamki hairi tabiriba pawasi Akashwani Imphal dagini. Mapal Thauram Mantri Dr. S.J. Shankar amasung Russia gi mahaka phammanaba Sergei Lavrov ka Pahalgam terrorist attack ki matangda wafam kaya khanakre. Social media da thagalakpa warul amada Dr. J. Shankar na hai terrorist ki attack asida chenaba miyoi sing makhoi gi damak lepliba miyoi sing amadi masibu thabak to onthoknaba thaurang tawriba miyoi sing mathakta ain gi oibe chapchaba dandi pinaba wafam kaya khanakre. Luchingba na Bharat amasung Russia laibak anigi thabak thaurum kaya da tengbangna wafam singsu khanaki. Jammu Kashmir gi line of control paringda ngarang numidang Pakistan lanmina nongmai kapsilakpada Bharat ki maikaidagi chapchana paukhum pikre haire. Ngasel gi pauna hai Pakistan lanmina Kupwara, Baramulla, Punch, Rajouri, Mendhar, Nausera, Sundarbani amasung Akhnur gi mafam singda nongmai kapsilaki maduda Bharat ki maikaidagi su handuna nongmai kapki. America na Bharat ta Hawkeye 360 technology yonba ayaba pikre technology asina Bharat ki surveillance ki thabak thauram sing hena mapangal kankhat halagani masina Bharat Indo-Pacific lamdamda maritime domain awareness ki matangda su hena kumang chawsilagani. Defense Research and Development Organization DRDO na stratospheric airship platform gi maiden flight trial mai pangna pangthokre. Ngarang Madhya Pradesh ki Siopur trial site ta pangthokiba sangyeng aduda Aerial Delivery Research and Development Establishment Agrana Saba airship adu launch taukhibani. Griha Mantri Amit Shah na sababati oiduna National Cooperative Exports Limited NCEL, National Cooperative Organic Limited NCOL amasung Bharatiya Biz Sahakari Samiti Limited BBSSL gi thabak thauram sing hanna yengsenkre. Awang matha ki mifam aduda saruk yaraduna Sri Sahana hai Pradhan Mantri Narendra Modi gi liching makhada Cooperative Exports Organic ki pothok sing amasung thanaba maru marang sing gi magun hengathanba yauna National Cooperative Institution ahum asi lisingani kulhumdoi da haudokhibani mahangna hai thaurang asi mari leinaba mantraloi bibhag amasung agency singa kupna khanaraba tungda pangthokhibani. Griha Mantri na hai lebag asidagi NCEL gi lupa koti lakh ani gi hauzik mapanda thadoktriba anoba tongan pothok ahum mapanda thadoknaba pandam thamli. Khelo India Youth Games singani kunmanga ngasidagi Bihar gi tongan ba sahar Patna, Rajgir, Gaya, Bhagalpur amasung Begusarai da hauragani. Games asi Bihar gi Mukhya Mantri Nitish Kumar amasung Kendra gi Sports Mantri Dr. Manchuk Marviana ngasi Bihar gi Patna da laiba Pataliputra Sports Complex ta haudoklagani. Haudokpagi thauramda mahiroi angangsing sanaroi amadi tongan ba artist singna thauram kaya utkani. Pradhan Mantri Narendra Modi na video conferencing ki kuthangda games asta saruk yariba sanaroi singda wangangani. Tha asigi tara manga phawu chathakadaba games asida sahi tara nipan makhagi sanaroi lising nipan changa henbana saruk yagani. Games asida puna masana kunipan da atoi hen tanagani. Cycling, shooting amasung athletic masana sing na Delhi da pangthokani. Akashwani pangmi na hai ahoba numita volleyball, judo, kabaddi, malakham amasung archery masana sing pangthokani. Volleyball amasung judo Patna da sanagani. Rajgir gi International Sports Complex da kabaddi pangthokani. Bhagalpur da archery masana sing atoi hen tanagani. Akashwani na games asi haudoppagi thauram mina uba paudam live oina sandokani. Aroibada maroiba pau amuk National Eligibility Cum Entrance Test NEET UG lisingani kunmanga ngasi nungtil pangthoklagani. Parikya asi Imphal East amasung Imphal West tasu punda center trani panda pangthokani. Amuktang sizinaraga hundokpa plastic ki polam sing sizinadnabagi matangda miyam puna khangminabagi khongjang leptana chathari. Ahanba World Audio Visual Entertainment Summit lisingani kunmanga ngasi Mumbai da loisilagani amasung Mapal Thauram Mantri Dr. S.J. Shankar amasung Russia gi maki phammanaba Sergei Lavrov ka Pahalgam terrorist attack ki matangda wafam kaya khanakre pauloijare.